ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯃꯤꯇꯩ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯑꯍꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯈꯠꯄꯤꯗꯅ ꯂꯩꯔꯦ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯅꯨꯡꯁꯥ ꯃꯩꯁꯥꯁꯤꯗ ꯄꯣꯈꯥꯏꯔꯛꯀꯗ꯭ꯔꯥ ꯀꯤꯅꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯕꯣꯝ ꯕꯥꯇꯤꯜꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯇꯤꯡꯂꯒ ꯊꯝꯂꯦ꯫ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 14ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯣꯡꯕꯨꯡ ꯃꯤꯇꯩ ꯈꯨꯜꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ CRPFꯀꯤ ꯑꯄꯨꯟꯕ ꯇꯤꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗ ꯀꯥꯞꯁꯤꯜꯂꯛꯄ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯕꯣꯝ ꯑꯍꯨꯝ ngasi fauba lauthokpa laktabadagi jiribamda nungsa kanna sarakpadagi bomsing adu pokhaira haina akiba pokpadagi isingda tingduna thamle thokdok asigi matangda khunjasingna pausi asida phongdorokpagi matunginna tha asigi tang 13da kuki militantsingna landarakhiba aduda kapsilakpa oigani chingnaba bom ahum monbung mitai khulgi khunjasingna tha asimaki tang 13da makhoi yumgi ingkholda thibagi thabak chatharakpada thengnarakhiba bom ahum adugi manungda amadi pokhaikraba bomne aduga anidi pokhaidribane bom leiram lekhangbadagi mari leinabasingda hanna pau pirabasu ngasi fawba laukhatpa lakpidabadagi haujik jiribamda ka hena sarakpadagi bomsing adu pokhairakadra haina akiba fawbadagi batinde ising hablaga tingduna ngasi fawba thamli haire misam miya marakta bom kuina thamba haibasi khudong thiningai oibana athubada pokhaidriba bom ani ase bom expert sing amade police ki miyoi sing laktuna lauthokpiyo haina khunjasingna mari leinabasinggi pungning sing silakleng kuki militant singna mai thadokhibadagi mangta khraba kamongi farm do ngasi semjinkhre pawasi ngasi nungthil fongkhiba pawnil khol pawsedagi laukhatjabane Imphal West District ki Kwanthokjam Sigi manungchana leiba kamong khulgi maning thangba sarukta leiba mafam amada sava farm ama ahing nongyai matung kuki singna mai tharamkhiba thokdokta mangta khraba polam sing adu ngarang kendra sigi MLA su oiriba Health and IPR Minister Dr. Sapam Ranjan hakthengna satuna yengshin khraba matung ngasi nongna mai chakraba yumadu saba hokhrei Minister S Ranjan mahaki maikhaidagi mathau taba mateng sing pirakhibaga loinana ngasi maikai adomgi khunja sing amadi club ki miyoi singna yumadu saba hokhibane yumadu athubagi matamda saba loisinanabagi pandam thamle loinana akoibagi mafam singda security gi akanba thaurang lakhatuna makata na thoktanaba thabak laukhutkhre haire thokdok asigi matangda kendra asigi MLA su oiriba Minister Dr. Sapam Ranjan laurakhiba khongthang adubusu maikai adomgi khunjasingna amadi club ki maikai dagi thagatpa phongdorokle